Japan khamna sibi ingbiriba mayam ngasi ahamada pai khombai na khurumjari aina ngasi samjariba blog asidi Japan khamna sibi ingbiriba singi maraktagi hangbirakpa wahangi pakhmoina apijaba blog ni amaru oina Japan da like tamba lakpagi matang da hangbirakpa wahang singi pakhomni aigi pakhomasi amatam kitang di thenglabadi male adubu warobidana ba haidina soina mayam phamda ningsingjari Japan khamna sibi ingbiriba mayam infamda wahi amatang haijage aibu nungsibiduna aibu support tawbiboina mateng pangbiboina YouTube channel da changbiduna like amadi subscribe su toksanbiramu ai mayamgi tawbiman ai punsi chupa ningsingduna leiba ngamba dusu oijage aina hambada lakhotjariba wahang asi aigi YouTube channel da hangbirapa wahang amani masigi wahang sina hangbirakliba sina amarji ngangbam Japan da laik tamba si class kya dagi lakpa yagani aduga atopa wahang amana ngangbam ibotomba singa laik tamba gi matang da sembiyo ai masigi pakhum aya hambada pijage Japan da laik tamba lakpa yaga si magi minimum standard se 10+2 ni kaigumba 10+2 se loiragadi Japan da laik tamba lakpa ya adubu condition ani lai condition amana kaigumba isana paisa puthokjaraga lakadabu oiragadi Japanese language se hana khangdabu yade aduga atopa amana Japan government na piba scholarship max MEXT haiba scholarship se pass tawraga lakpa oiragadi Japanese language se hana khangdaga su yai mafam asida laaga Japanese language tambagi khudongchaba du lei masigi maramdi Japan government gi university dadi kun master tambagi buero under graduation tambagi buero PhD tambagi buero English medium da tambagi tambaya bagi khudongchaba si leibadagi ni chittam ije 2 years ne direct college budinate 2 years loraga college third year jeng sangre adubu 2 years da ai tamgi poje ung phalam tomangam ta di thau tawna changjadani adu magung phalam da tai college changi ai marak thana mayam infamda wafam amtang thamjage wahang hangbirkliba singi maming matha panamakti ai mayam infamda pathokjaba ngamjadre masigi dangtadi warobire hana khalle aduga ai mathangi anisuga wahang asina jolwanga hangbirakpani medical postgraduate se matokaramna Japan tamba yagadagi haibasigi wahang sini ai masigi matangda ai pakhum mamu yamna samlap pakhum mama ai mayam infamda ai thamjarake ai hujikki oinadi Japan da medical tambagi matang se de yonda chapchapa knowledge ti lejate tabu Japan da PhD tawba aduga postgraduate tawba sigi matang se de lambi ni hajarake lambi amana Japan government na piba scholarship amagi matang dani masigi scholarship ki maming sina max kawi MEXT masi worldwide ta piba scholarship ni adubu country amada piba scholarship masing se to gyam bidi oide adom India da laiba Embassy of Japan New Delhi da pau khawbiduna adomna pamliba information sing the in details ta lawba yagani hana dikhalle aduga atopa lambi amana Japan da laiba akhoi gi kari hata university sing makhoi se master amadi PhD tawbagi di kana English medium da phangba maram oiduna adomna pamba subject to ga mari lena ba university ki website ta changbiduna pau phawbiragadi aina haibasitagi hena adom na hena amukke hena makhoi dagi information lawba yagadra hana dikhalle ai makhata ba wahang amatang lokhatsage masigi wahang sina ai YouTube channel bu yengbirak pasingi maraktagi hangbirak wahang ne hangbirakli basina numaithem ibotomba mahaki wahang sina Japan da laiba student singna kari part time tawi habasigi matang sidani part time si pung nipan dagi school gi ready torni mapan nan ni satoi mapan daina pung ama bausina class leani class loiraga ama makai nanaba part-time ama makai hoy ama makai nanaba cycle de salani cycle da jaraga pung ama makai na pung taru pausi part-time tawi du loiraga mo yumna Japan da part-time to bo habse yamna wawa thabak tinate aduki matakta su Japanese language khangdra su to ba ya part-time yam ama lai Manipur da di sida tawriba mongjiga khubak khunamne na haijaninge adu kaigina ga adadi dum larik tamaga laibaneba part time job sima yawdrabaneba
ꯑꯗꯨꯒ ꯁꯤ ꯂꯩꯕꯁꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯌꯨꯝꯗꯗꯤ ꯏꯁꯥ ꯏꯊꯟꯗ ꯏꯁꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯨꯝꯕ ꯇꯥꯟꯖꯕꯗꯣ ꯄꯥꯛꯅ ꯉꯝꯗꯦ ꯑꯗꯨꯒ ꯁꯤꯗꯗꯤ ꯏꯁꯥꯒꯤ ꯂꯣꯏꯅ ꯏꯁꯥꯅ ꯇꯧꯖꯕꯅꯤꯅ ꯏꯁꯥ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤ ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯤꯗ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯅꯤ samna haibada achapo saba se bed kumba saba lunch box saba aduga convenience store da na register paiba aduga apot chai thangtuk thangjin hali hapto hapsin toba aduga supermarket ta ju part time toba ya supermarket ta ju chamani convenience store ga register paiba adu pot chai hapto hapsin tobani atopa mafam sing dana kaya hatar kaya restaurant da toba aduga vendor da toba haigadi akhoi iramda manipur da di wakhal lana longa gadra haidi mayamna hangoi na mafamni akhoi iramda manipur da di adubu mafam sitadi haidi thabak amo oina lawe aduga hojiki vendor da thabak toba sinaju mai pungda phangiba mai pesa se khara yamna phangi haitare Kamaro ga point amana khoi time management sidi padana hai sai aduga topa amakhan gi part time haira di akon Japanese language ka English ka jikhang ga di interpreter gi thabak su phange aduga translator gi thabak su phange aduga tourist guide oina su tawbya akoi tourist guide haira ga di kano tawbani akoi ka hata de kana train station gumada akoi foreigner miyam lakpa singbu akhona ka English ta mo Japanese ta hai ko maron de English ta do hanjin tawbagi thabak sini atopa thabak pata me amam sulai higher body port to was ya port to was not post size thang tawbani Japan da patam se adukki makhan se adukki matik yam dile aina haibada su loikadab dim mandre aina hoji hajari ba mafam sing di maru ba mayam na foreign students sing na tongna ba mafam sing atane ai masi haiga ngasi gi wahang sigi pakhum sidi ai losen jarage sai leusi wadi wai heidi school ga part time job ka par konena adubu isada kay haini yumda tawtaba thabak kaya ma chida tawpnena isada hodaning ba adugu magi kenadi phawe haidai aina hoje mathakta pizari ba pakhum singtuda adomna amka hena khangbining bulai gadi makhata na wahang hangbiro ai sungsoitona ai pakhum pizarake aduga roi boina Japan khamuna sibunu sibiduna ai bo support of boina ai bu mateng pangbi boina ai YouTube channel na changbiduna mayamna minute ani dang oira basu minute ahum dang oira basu yengbiu ai mayam mateng na ai makhata na ano ba blog semjaduna mayam hamda ai khudon tamba ngamba doi jage ai masi haya ga ngasi gi de ai matang asitala senjage